Hatnaba hotnaramba naga micham ama nanthokhoure urkul district ki manung chanba sikibung khulgi khunja ama narco terrorist oigani chingnaba miyoi kharana faduna pukhraga hatnaba hotnaramba naga gi miyoi ama turel da chongthaduna nanthokhoure tawdo odugi matangda sikibung village authority ne akanba mongda yaningdaba fongdorakli narco terrorist ki miyoi singadu ngarang sarkar fungda sangsilaklaga mathot mi singloi kauba miyoi amagi pukrida dynamo sizinaraga nga fananaba hotnaramki hariba pukri adu sarkar fung amasung thawai kuki khul anigi lona mafam da laibani kuki singna nga phananaba hotnaringi tanja aduda amner kasar kauba naga si mafam adu faurga laki maduda nga pharam liba kangbu aduna mahakpu pharaga pokibani maduda amner kasarna kuki singi makutagi nanthok tuna chelaklaga khawako turel lanthorakpadagi thawai hinghobani hari nakal moromda tawdog adu sikibung village authority ki maikedagi akan mamongda yaningdaba fongdorakli village authority ki maikedagi thadorkba cherol manhai kuki narco terrorist taret lomna sikibungi khunja amagi pukrida nga pharaga leibudu uhobudagi mafam adu lakiba amner kasar nongmai chindol da phakibani madugi matung amner kasar asi hatnanabagi damak pharaga purga chatki tanjaduda mahakna araiba pambai amadi loksing season aduna isingda chongthaduna nanthok hobani hairi